CSO amadi miyam punsinba matamda MLA singdi punsinba laigani Govindas. Miyam ne MLA sing punsilu laurabasu aikhoigi miyam amadi CSO sing amatoina punsinba ngamdre. CSO amadi miyam punsilaba matamda MLA singdi punsinba laigani Haina Bishnupur Kendragi MLA Govindas konthok jamna phongdokkhre. Wafam asi Bishnupur Municipal Council gi Ward number 5 amadi 6K Youth Welfare Organization Bishnupur gi nauna saba club building amadi Golden Jubilee gi thawramda phongdokhibane. Ngarang gi thawram aduda YWO gi President N Ingocha Bishnupur District ki SP KHS Ravi Kumar Bishnupur Municipal Council gi Ward number 6K Councillor W Radhe Ward number 5 ki Councillor H Indramani amadi Manipur University ki Art Science Department ki Head S Ibudhou bi saruk yakhe. Govindas konthok jamna makhata na hai Manipur da lariba CSO sing amato oina punsilabadi MLA sing punsinbadi araiba thabakne. Manipur da lariba CSO amadi miyam punsinba ngamdana laiba laibak thibane loinana lamdam asida chanabi amagum organization amada yawramba miyoi amana organization adu tokhraba matung masagi organization ama lingkhatpagi chanabi asi lairiba makhai aikhoi punsinba ngamloi. Manipur da lup yamliba makhai MLA sing punsilu haina lauriba si laibak thibane. Isa isa na hana semdokpa mathau tai. Atopa phan gi hairabadi isa isa hana phan bachange. Bureaucrat kharade masagi mathau ningthina tawbagi mahutta politician sing the finger point tawduna chingsina bo honarakpa laibak thibani haikhe. Mahakna makhata na hai laikai amada club ama laiba haibasi yamna maru oi. Adubu club laire haiduna su laikai adugi amadi laibaki isu lakpada laikai miyam punsinduna khanadravade club lairubagi kanaba laite. Amaromda handak Bishnupur district ki thinungaida lawmi singna lawsuna bo honaringaida Central Force na athingba pirakhibadugi matangda mari lainaba singda che thaduna khanaragani haikhe. Thauramgi manungchana MLA Govindas yauna saruk yakhiba singna uchara kaya su thakhe. COCOMI gi mihut tarenna May 13 Delhi da MHA gi official singa wari sagadouri. Coordinating Committee on Manipur Integrity COCOMI gi mihut tarenna saba mihut kangbu amana lakliba laibak pokpa numit May 13 Delhi da Ministry of Home Affairs MHA gi makok thongbo official singa unaduna Manipur issue gi matang da wari sanagadouri. Wari sanabasi da COCOMI gi maikaidagi gwaltabi thokdok yauna Manipur gi maru oiba issue kaya ama pukhatkadouri. Lamfel da leiba COCOMI gi office ta ngarang nungthil pangthokiba pawgi mifam amada COCOMI gi convener khuraijam athaubana khongjang sangsinba ima ivel singda tear gas sel kaptuna asokapan nangan khiba thokdok adu kanna yaningdaba phongdokhe. Mahakna makha taraduna hai COCOMI na sinduna tha asigi ahumda khuman lampakta pangthokiba Manipur People's Convention na lawkhiba warep ki matungin tha asigi kuntareta Delhi da Ministry of Home Affairs ki official singa unaduna wari sanaragane. MHA na wari sananaba COCOMI da khangalakpani haikhe. MHA gi official singa wari sanagadori basida COCOMI gi maikaidagi Manipur gi governor na state asigi miyam da Lalle hayan gadavane anti state oiba decision sing lawduna Manipur gi irang gi phibam hena soksinna bo honariba matik chadraba chief secretary security advisor amasung DGP khudakta transfer tawgadabani amade shanti oina miyam na sangsinba protesting da security force na ka hianba thawong sing chathaba leban gadabani loinana Gwaltabi thokdokta senaba security personnel singi mathakta chapchabe action lawgadabani haiba demand sing pukhatkani haina su mahakna phongdokhe. MHA ga wari sanagadoriba COCOMI gi mihut taret aduda convener khuraijam athauba yengkokpam Dhiren Mitai consultative member sing L Jadumani Thiam Bharat Laikhuram Jayanta CC member Fizam Syamsan amasung finance secretary Yumkhaibam Surjit Kumar yaure. Manipur miyam gi mahut sinduna saruk yagadoriba COCOMI gi mihut singna Manipur crisis asigi core issue sing amade governor amasung state administrator ga mari lainaba handakta thorokliba wathoki matangda marik sumba wafam sing thambaga loinana haujik oiriba wathok asiga mari lainana Manipur gi governor na state miyam da Lalle hayanba amade gwaltabi thokdokta senaba personnel sing action lawnaba taksilagani haina su Laikhuram Jayantana phongdokhe handak Siroi Lily Festival 2025 ki coverage taunaba tha asigi kungi ayukta Paumi kangbu ama MST gi bus tongduna ukhrul tamna chatpagi lambe gwaltabi yorakpada mafam aduda mathau toramba mari suba Mahar regiment ki kangbu amana bus ki mamangda iriba Manipur state transport haidiba duda Manipur haiba wahai adu muthatrabade makhata na chatpa yaroi haibadagi Paumi sing Imphal da mu halakhiba thokdok asi taraina lawpham thokte President rule ladiba state amada asigumba thawong security personnel sing na chathaba haibasi governor gi asoiba amadi thausadabana thoganbani hairoidabagi maram leite maram asina Thokiba thokdok asigi matangda governor na miyam da Lalle haigadabani haiba wafam thamkhe. Amaromda lamdam asigi miyam na shanti oina khongjang sangsinbada maruoina nupi singda khongjang sangsinba matamda security force na mok bom amade tear gas cell sing sizinaba haibasi ka henba thawongne
Masi COCOMI na khangdunu leiba ngamde security force ki ka henba thawongna lamdam asigi ima ivel kaya tamthina sogapan kaya nangan khiba si tawpham thokpa thawak natte maram asina asigumba security force ki ka henba thawong sing khudak telepan gadawa nei masima COCOMI gi maikei dagi Ministry of Home Affairs da taksin gani hai khe amaromda COCOMI gi convener masa yauna miyoi tarena Delhi da satkhrabasu ngarang me kun manga dagi hauna changsinaba laukhoki ba khongjang sing COCOMI gi member sing COCOMI gi women friend amasung student friend na miyam ga loinana makhata na dumak changsin gani haina su mahakna makhata na phongdokhe Ibudhou Thangjing Haraobada Tonganba Makhal Amagi Jagoi Sakhibadu Lalle Haina Sengorakli ngahan Ibudhou Thangjing Haraobagi thawrangba mari leinana Resape Nutrition Center Moirangna Lai Haraobaga mari leinadaba Jagoi Makhal ama Sakhibadu ga mari leinana miyamda Lalle soikhre haina sengdokkhre panba yabade maihorol-dagi hauna puwari ga sagona duna laklaba Moirangi Ibudhou Thangjing Haraophamda Tonganba Makhal amagi Jagoi miyoi kayana sakhiba video social media da viral oirakhiba nei viral chatuna leibak miyamna lana ukhiba thawong adugi matangda center asigi cost laifrakpam Ganeshyor masamakna Ibudhou Thangjing laikonungda laktuna Thangjing Seva Mandal office da leibak miyamda media gi khuthangda lankhre haina sengdorakle